Arambai Tengol Giluchingba Asem Kanan Galoinana Punna Miyoi Manga Security Force na Fazan Kibagi Mayokta Yaningdaba Fongdoktuna Ngarang Dagi Changsillakkhiba Numit Nigi Bandh Ahouba Numit ki Numidang Athengba Fauba Mafam Kayada Khongjang Changsinki amadi Security Force ki Maikai tear gas smoke bomb sing kaptuna Khongjang Changsilliba sing Tankhaiba Lepkhide Tidim Lambigi Kaisamthong Hodam Leraktagi Hauraga Kwakaitel Fauba Akanba Khongjang Changsinki Numidang Pung Tara Rom Tabada Manipur Police Shauna Fire Service ki team na lambi da paisinduna thamlamba potlam sing lautoki lambi da mai tharamba kaya muthatnaba thabak chathaki Manipur Police na khongjang loi sing lakshnaba tear gas smoke bomb kaya kapki hiramasigi matangda SKTV ki video journalist Vital Yambem amadi reporter Nongthombam Johnson dagi paudamama Khongjang Changsillakkhiba sing makai dagi khongjang changsinba lepak tabdi haiba tare leiba tidim lambi sida koi tayar phokolaga koi lambi da tharakliba mai singje koi Manipuri fire service ki team ma laklaga koi fire service ki gari ma laklaga hariba lambi da thariba mai singne se koi yang pana muthali adu mutatna koi hariba Manipur Police na hariba khongjang changsillakkhiba sigi mai kaida tear gas smoke bomb kaptuna koi tangkhaiba matungda hariba Manipur Fire Service ki team masina koi hariba lambi da thariba thale koi mai thariba lambi da mai thariba singna se koi yang pana mutalaga lakli adu hariba mutalaga lakli ba koi Kaisampat junction dagi horaklaga aron thoda office mamang dani hajise laigibase